ngarang numidang Jammu and Kashmir Samba sector da narol la changsinaba honaramba terrorist taret Indiana hatkhre makhoi sing adu sangnaba sangba yanaba mateng pangladuna Pakistan gi ranger singna Dandar Fosta ki border lansinduna numai kapsilaki haina border security force na phungdorokli loinana thodok aduda India gi military gi maiketagi video share tawraduna khut hanbada Pakistan gi fosta amang ata sing thokan ki haina phungdorokli terrorist singna aduna lanchinaba honaramba adu surveillance grid ta detect tawba ngamkhibani thodok adu Pakistan gi military singna India da terrorist sing sangbada mateng pangi amadi Pakistan ase global terrorism gi epicenter ni haiba tagle amadi Pakistan terrorist sing yokhatuna mahum sahalle haina India na maral seri